ꯀꯥꯗ ꯆꯪꯂꯛꯏ ꯂꯩꯅꯥ ꯐꯣꯟꯗꯨ ꯄꯣꯏꯔꯩꯗ ꯐꯠꯄꯤꯔꯝꯂꯒ ꯍꯣꯠ ꯊꯥꯗꯨꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯄꯣꯏꯔꯩ ꯏꯉꯛꯉꯛꯅ ꯐꯣꯟꯒꯤ ꯁ꯭ꯀ꯭ꯔꯤꯟꯗꯨ ꯌꯦꯡꯍꯧꯔꯤ ꯁꯤꯡꯉꯦꯜꯗꯨ ꯂꯥꯏꯟꯗ ꯂꯩꯔꯝꯕꯗꯨꯗ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯆꯥꯊꯣꯏ ꯁꯤꯡꯉꯦꯜ ꯏꯁꯥꯎ ꯁꯥꯎꯕꯒꯤ ꯈꯣꯟꯖꯦꯜꯗ ꯈꯨꯝꯂꯛꯏ ꯀꯅꯥꯒꯤ ꯃꯆꯥꯊꯣꯏ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ ꯏꯁ ꯁꯥꯎꯔꯤꯔꯣ ꯑꯩꯁꯦ ꯁꯥꯎꯔꯤꯅꯤ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯛꯑꯣ ꯅꯨꯄꯤꯗꯣ ꯁꯤꯡꯉꯦꯜꯅ ꯁꯥꯎꯔꯤꯅꯤ ꯀꯥꯏꯅ ꯇꯧꯕꯗꯨꯗ ꯄꯣꯏꯔꯩꯗꯤ ꯂꯛꯅ ꯅꯤꯡꯂꯗꯨꯅ ꯄꯛꯇꯦꯀꯣ ꯄꯛꯇꯦ ꯊꯝꯆꯥ ꯑꯣ ꯀꯔꯤꯅꯣ ꯑꯩ ꯁꯨꯝ ꯁꯥꯎꯔꯛꯇꯨꯅ ꯌꯦꯡꯉꯨꯀꯣ ꯁꯥꯎꯔꯛꯀꯅꯨ ꯀꯤꯖꯩ ꯑꯣ ꯁꯨꯝ ꯀꯔꯦꯝꯅꯔꯒ ꯂꯩꯌꯦꯕꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯦꯗꯣ ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ ꯈꯪꯗꯤꯌꯦ ꯑꯩꯗꯤ ꯌꯥꯔꯣꯏ ꯈꯪꯗꯕ ꯈꯪꯗꯦ ꯍꯥꯏꯕ ꯐꯣꯟꯁꯤꯅ ꯀꯥꯏꯗ ꯊꯝꯂꯝꯕ ꯐꯃꯨꯡꯗ ꯑꯣ ꯐꯃꯨꯡꯗ ꯂꯩꯕ ꯅꯪꯒꯤ ꯐꯣꯟꯗꯨꯕꯨ ꯄꯥꯏꯔꯛꯏꯕ ꯅꯨꯄꯤꯗꯣ ꯅꯪ ꯃꯁꯛ ꯈꯪꯗꯦꯕ ꯑꯁ ꯃꯆꯥꯊꯣꯏ ꯃꯥ ꯉꯁꯤꯈꯛ ꯂꯥꯛꯄꯅꯤ ꯌꯨꯝꯁꯤꯒꯤ ꯃꯇꯦꯡ ꯁꯨꯝ ꯄꯥꯡꯕꯅꯤꯕ ꯃꯁꯛꯇꯤ ꯐꯖꯕ꯭ꯔꯥ ꯅꯪꯅ ꯍꯦꯜꯂꯤ ꯇꯧꯁꯤꯟꯅꯔꯛꯀꯅꯨ ꯑꯁꯦꯡꯕ ꯁꯦꯡꯉꯝꯗ꯭ꯔꯗꯤ ꯁꯦꯡꯉꯝꯗ꯭ꯔꯒꯅ ꯁꯦꯡꯅꯕ ꯏꯁꯤꯡꯅ ꯆꯥꯝꯊꯣꯛꯏꯗꯅ ꯍ ꯀꯩꯗꯧꯔꯝꯃꯤꯅꯣ ꯀꯩꯝ ꯇꯧꯔꯝꯗꯦ ꯅꯆꯤꯟ ꯊꯤꯗꯣ ꯀꯥꯏꯗ ꯊꯤꯔꯤꯕ ꯀꯩꯅꯣꯝꯗꯤ ꯇꯧꯏꯗ ꯑꯩ ꯈꯪꯉꯤ ꯀꯩ ꯈꯪꯉꯤꯕ ꯑꯩ ꯃꯤꯁ ꯇꯧꯔꯤ ꯅꯠꯇ꯭ꯔꯣ ꯁꯤꯡꯉꯦꯜ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ ꯄꯣꯏꯔꯩ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯏ ꯇꯧꯏ ꯇꯧꯗꯦꯗꯣ ꯁꯠ ꯍꯥꯏꯔꯧꯅꯦ ꯇꯧꯏ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯊꯝꯆꯥꯗꯤ ꯑꯩ ꯃꯤꯁ ꯇꯧꯗꯕ꯭ꯔꯣ ꯃꯆꯥꯊꯣꯏ ꯅꯪ ꯅꯁꯥꯁꯦ ꯅꯪꯅ ꯑꯗꯨꯝ ꯅꯤꯡꯁꯤꯡꯕ꯭ꯔꯥ ꯅꯤꯡꯁꯤꯡꯗ꯭ꯔꯗꯤ ꯆꯞ ꯃꯥꯟꯅꯩ ꯏꯁ ꯋꯥꯔꯤ ꯀꯥꯏꯗꯤ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯜꯗꯤ ꯀꯝꯗꯧꯔꯤ ꯀꯩꯁꯨ ꯇꯧꯗꯦ ꯃꯥꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯀꯅꯤ ꯈꯟꯕꯗ ꯑꯩ ꯀꯣꯜ ꯇꯧꯅꯤꯡꯉꯁꯨ ꯉꯝꯗ꯭ꯔꯦ ꯏꯆꯜꯗꯣ ꯁ꯭ꯀꯨꯜꯒ ꯆꯠꯄ ꯎꯕ꯭ꯔꯥ ꯅꯪꯕꯣ ꯆꯠꯂꯤ ꯍꯥꯏꯕꯤ ꯏꯟꯕꯤ ꯏꯆꯜꯅꯤ ꯃꯕꯨꯡꯅ ꯂꯝ ꯍꯦꯟꯒꯅꯨ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯊꯝꯆꯥ ꯑꯩ ꯊꯝꯃꯒꯦ ꯍꯣꯔꯦꯟ ꯇꯧꯔꯛꯎꯀꯣ ꯍꯣꯏ ꯍꯣꯔꯦꯟ ꯑꯃꯨꯛ ꯇꯧꯔꯛꯑꯒꯦ ꯑꯗꯨꯒ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯜꯗꯨ ꯊꯝꯅꯈ꯭ꯔꯦ ꯇꯦꯛ ꯇꯦꯛ ꯆꯠꯂꯤꯕ ꯒꯥꯔꯤꯒꯤ ꯀꯇꯥ ꯃꯍꯥꯛꯀꯤ ꯇꯨꯡ ꯏꯟꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤ ꯃꯇꯝ ꯃꯍꯥꯛꯁꯨ ꯐꯅ ꯀꯨꯏꯅꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯁꯨꯝ ꯏꯇꯠ ꯇꯠꯇꯅ ꯎꯅꯔꯕ ꯄꯨꯟꯅꯁꯨ ꯂꯩꯃꯤꯟꯅꯔꯕꯁꯤꯗꯗꯤ ꯄꯣꯏꯔꯩꯒ ꯂꯩꯅꯥꯒꯁꯨ ꯏꯀꯣꯏ ꯀꯣꯏꯅꯕ ꯑꯣꯏꯗ꯭ꯔꯦ ꯂꯩꯅꯥꯒꯤ ꯊꯕꯛ ꯐꯕ ꯃꯕꯨꯛ ꯃꯔꯣꯜ ꯅꯥꯏꯗꯕ ꯃꯇꯧꯁꯤꯗ ꯄꯣꯏꯔꯩ ꯃꯆꯜ ꯑꯃꯒꯨꯝ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯂꯩꯅꯥꯅꯗꯤ ꯄꯣꯏꯔꯩꯒꯤ ꯆꯤꯡꯂꯦꯝꯕ ꯅꯨꯄꯥ ꯃꯥꯟꯕ ꯃꯇꯧꯗꯨꯗ ꯂꯣꯟꯅ ꯅꯨꯡꯁꯤꯕ ꯍꯧꯔꯛꯂꯕꯅꯤ ꯄꯨꯝꯅꯃꯛꯇꯨꯕꯨ ꯈꯪꯖꯕ ꯅꯠꯇꯦ ꯅꯨꯄꯥ ꯃꯥꯅꯗꯤ ꯂꯩꯅꯥꯗꯨ ꯀꯤꯆꯟꯗ ꯆꯥ ꯂꯣꯜꯂꯤ ꯄꯣꯏꯔꯩꯁꯨ ꯀꯣꯏꯗꯅ ꯆꯪꯂꯛꯇꯨꯅ ꯗꯥꯏꯅꯤꯡ ꯆꯤꯌꯥꯔ ꯑꯃ ꯆꯤꯡꯊꯣꯛꯇꯨꯅ ꯁꯠ ꯐꯝꯊꯩ ꯆꯥ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯍꯩꯔꯣꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯀꯦꯠꯇꯒꯤ ꯃꯣꯕꯥꯏꯜꯗꯨ ꯂꯧꯊꯣꯛꯂꯒ ꯃꯤꯁꯟꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯂꯥꯎꯗꯅ ꯆꯥ ꯂꯣꯏꯔꯦ ꯍꯥꯏꯈꯤꯕꯒ ꯏꯀꯥꯟ ꯀꯥꯟꯅꯗꯤ ꯃꯤꯁꯟꯁꯨ ꯌꯧꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯥꯁꯨ ꯐꯝꯊꯔꯛꯏ ꯂꯩꯅꯥ ꯆꯥ ꯀꯞ ꯑꯅꯤ ꯄꯨꯔꯛꯇꯨꯅ ꯑꯅꯤꯗꯨ ꯄꯤꯔꯛꯏ ꯃꯤꯁꯟꯅ ꯑꯆꯥꯄꯣꯠ ꯌꯥꯎꯗ꯭ꯔꯣ ꯂꯩꯊꯣꯛꯈ꯭ꯔꯦ ꯂꯩꯔꯨꯆꯣꯗꯅ ꯄꯩꯁꯥ ꯃꯤꯁꯟ ꯁꯦꯜ ꯈꯔ ꯃꯆꯜꯗ ꯄꯤꯔꯛꯏ ꯂꯩꯅꯥꯁꯨ ꯁꯦꯜꯗꯨ ꯂꯧꯗꯨꯅ ꯐꯠ ꯆꯠꯈꯤ ꯄꯣꯏꯔꯩꯅ ꯏꯆꯟꯅꯨꯄꯤꯒꯥꯏꯁꯦ ꯅꯨꯡꯁꯤꯕꯖꯥꯠꯅꯤꯀꯣ ꯑꯩꯒꯤꯁꯨ ꯃꯕꯨꯡ ꯅꯤꯡꯕꯤ ꯍꯥꯏꯔꯤꯈꯩ ꯌꯥꯕꯤ ꯃꯔꯨꯝꯃꯛꯄꯤ ꯏꯆꯜ ꯁꯅꯥꯝ ꯂꯩꯍꯧꯔꯤ ꯑꯩꯅ ꯍꯥꯏꯔꯤꯈꯩꯁꯨ ꯌꯥꯗꯣꯏꯅꯤ ꯅꯍꯥꯟꯃꯨꯛ ꯅꯤꯡꯉꯥꯏ ꯇꯧꯍꯧꯕꯗꯨꯔꯣ ꯐꯣꯟꯒ ꯇꯧꯕꯤꯗ꯭ꯔꯣ ꯇꯧꯗ꯭ꯔꯦ ꯀꯩꯒꯤ ꯃꯥꯅ ꯇꯧꯔꯛꯀꯗꯕ ꯅꯤꯡꯉꯥꯏꯗꯣ ꯑꯗꯨ ꯇꯥꯕ ꯉꯝꯃꯣꯏꯗꯕ ꯑꯗꯨꯅ ꯑꯗꯨꯝ ꯇꯧꯗ꯭ꯔꯦ ꯑꯅꯤꯗꯨ ꯋꯥꯔꯤꯁꯨ ꯐꯅ ꯀꯨꯏꯅ ꯁꯥꯟꯅꯔꯦ ꯆꯥꯗꯨꯁꯨ ꯏꯪꯁꯤꯜꯂꯛꯂꯤ ꯂꯩꯅꯥꯗꯤ ꯆꯪꯂꯛꯇ꯭ꯔꯤ ꯍꯥꯏ ꯀꯩꯗꯧꯔꯖꯥꯠꯅꯣ ꯃꯗꯨ ꯑꯉꯥꯡꯗꯨꯅ ꯃꯤꯒ ꯌꯥꯝ ꯆꯤꯜꯂꯖꯥꯠꯂꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯏꯔꯩ ꯍꯧꯒꯠꯇꯨꯅ ꯐꯠ ꯊꯣꯛꯈ꯭ꯔꯦ ꯁꯣꯝꯗꯅ ꯂꯩꯅꯥꯅ ꯑꯆꯥꯄꯣꯠ ꯂꯩꯕ ꯂꯣꯏꯔꯒ ꯊꯣꯔꯛꯄꯗꯅꯤ ꯇꯣꯝꯊꯤꯟꯅ ꯉꯥꯏꯈꯣ ꯂꯩꯅꯥ ꯀꯩꯗꯧꯔꯦ ꯇꯣꯝꯊꯤꯟ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯃꯥꯏꯅ ꯇꯧꯁꯦꯕ ꯑꯩ ꯌꯥꯕ ꯉꯝꯃꯣꯏ ꯍꯥꯏꯈ꯭ꯔꯦ ꯑꯩꯗꯤ ꯌꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯈ꯭ꯔꯦ ꯇꯣꯝꯊꯤꯟ ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ ꯃꯤꯅꯤ ꯑꯩ ꯆꯠꯀꯦ ꯌꯥꯔꯦ ꯍꯥꯏꯗ꯭ꯔꯤꯐꯥꯎ ꯆꯠꯄ ꯌꯥꯔꯣꯏ ꯅꯪꯒꯤꯁꯦ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯇꯟꯖꯥꯗꯨꯗ ꯄꯣꯏꯔꯩꯗꯨ ꯒꯦꯠ ꯐꯠ ꯍꯥꯡꯗꯨꯅ ꯊꯣꯔꯛꯂꯒ ꯀꯩꯗꯧꯔꯦ ꯂꯩꯅꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯤ ꯂꯩꯅꯥ ꯇꯣꯝꯊꯤꯟꯗ ꯎꯁꯤꯠꯇꯅ ꯌꯦꯡꯗꯨꯅ ꯊꯕꯛ ꯂꯩꯇꯕ ꯃꯤ ꯌꯥꯎꯔꯦꯌꯦ ꯄꯣꯏꯔꯩ ꯎꯕꯗ ꯇꯣꯝꯊꯤꯟ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯄꯣꯏꯔꯩꯁꯨ ꯇꯣꯝꯊꯤꯟꯗ ꯈꯥꯅ ꯌꯦꯡꯂꯤ ꯆꯨꯝꯃꯤ ꯇꯣꯝꯊꯤꯟꯁꯤ
ꯃꯃꯥꯡꯗ ꯄꯣꯏꯔꯩꯒ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯅꯕꯗ ꯅꯠꯇꯅ ꯐꯨꯅꯕ ꯐꯥꯎꯕ ꯌꯥꯎꯈ꯭ꯔꯦ ꯁꯤꯡꯒꯜꯒꯤ ꯃꯔꯝꯒꯤ ꯉꯁꯤꯁꯨ ꯑꯃꯨꯛ ꯂꯩꯅꯥꯒꯤ ꯃꯔꯝꯒꯤ ꯃꯐꯝꯁꯤꯗ ꯊꯦꯡꯅꯔꯦ ꯑꯣ ꯃꯐꯝꯁꯤꯗꯁꯨ ꯑꯃꯨꯛ ꯅꯨꯄꯤꯁꯤꯡꯁꯦ ꯅꯪꯒꯤ ꯂꯣꯏꯅ ꯑꯣꯏꯅ ꯁꯤꯔꯤꯅꯦ ꯄꯣꯏꯔꯩꯅ ꯋꯥꯒꯤ ꯋꯥꯁꯨꯝꯅ ꯉꯥꯡꯉꯨ ꯃꯗꯨꯅ ꯅꯪꯒꯤ ꯐꯕꯣꯏꯅꯤ ꯙꯞ ꯀꯥꯏꯗ꯭ꯔꯣ ꯅꯪꯒꯤꯗꯨꯕꯣ ꯅꯋꯥ ꯂꯧꯗꯦꯍꯦ ꯂꯋꯥꯏ ꯅꯨꯄꯥ ꯐꯨꯋꯥꯎꯅꯕꯗ ꯉꯁꯤꯗꯤ ꯅꯈꯣꯡꯅ ꯊꯣꯡꯅ ꯅꯃꯪ ꯊꯤꯕ ꯂꯥꯏꯗꯅ ꯄꯣꯏꯔꯩ ꯇꯣꯝꯊꯤꯟꯒꯤ ꯃꯃꯥꯏꯗ ꯀꯤꯟ ꯐꯖꯕ ꯑꯃ ꯊꯣꯛ ꯂꯥꯟꯁꯤꯜꯂꯤ ꯁꯤ ꯈꯪꯕ꯭ꯔꯥ ꯇꯣꯝꯊꯤꯟꯁꯨ ꯃꯈꯨꯠ ꯍꯜꯂꯛꯏ ꯑꯅꯤꯗꯨ ꯑꯉꯝ ꯇꯥꯟꯅꯔꯛꯏ ꯐꯨꯕꯗꯤ ꯄꯣꯏꯔꯩꯅ ꯐꯅ ꯊꯤꯅ ꯐꯨꯕꯤꯔꯦ ꯇꯣꯝꯊꯤꯟꯗꯣ ꯂꯩꯅꯥ ꯄꯣꯏꯔꯩꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯈꯥꯝꯗꯣꯛꯏ ꯗꯥ ꯄꯣꯏꯔꯩ ꯌꯥꯔꯦ ꯇꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯁ ꯀꯀꯥ ꯍꯣꯏ ꯎꯔꯗꯤ ꯐꯖꯗ꯭ꯔꯦꯕ ꯁꯦ ꯇꯣꯛꯑꯣꯕ ꯗꯥ ꯄꯣꯏꯔꯩ ꯃꯥꯟꯅꯔꯨꯅꯕ ꯑꯉꯥꯎꯕꯅꯤ ꯂꯩꯅꯥꯅ ꯈꯥꯝꯕꯗꯒꯤ ꯄꯣꯏꯔꯩꯁꯨ ꯇꯣꯛꯂꯤ ꯇꯣꯝꯊꯤꯟꯁꯨ ꯁꯦꯛꯂꯤ ꯁꯦꯛꯂꯤ ꯆꯠꯈꯤ ꯃꯃꯤꯠꯇꯨꯅꯗꯤ ꯈꯥꯅ ꯌꯦꯡꯂꯝꯃꯤ ꯋꯥꯠꯇꯦ ꯄꯣꯏꯔꯩꯅ ꯃꯇꯨꯡ ꯍꯧꯔꯗꯤ ꯁꯤꯔꯤ ꯈꯪꯉꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯅꯥꯒ ꯆꯪꯃꯤꯟꯅꯈ꯭ꯔꯦ ꯇꯣꯝꯊꯤꯟꯅꯁꯨ ꯄꯣꯏꯔꯩꯕꯨ ꯃꯕꯨꯛꯅꯤꯡꯗ ꯍꯦꯟꯅ ꯌꯦꯛꯈ꯭ꯔꯦ ꯇꯥꯟꯖꯥ ꯐꯪꯕꯗ ꯂꯃꯟ ꯈꯨꯝꯂꯒꯦ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯦ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯒ ꯂꯩꯅꯥꯗꯤ ꯄꯣꯏꯔꯩꯒꯤ ꯅꯨꯄꯥ ꯊꯣꯛꯄ ꯃꯇꯧ ꯑꯗꯨꯇꯕꯨ ꯈꯟꯖꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯨꯡꯁꯤꯕꯁꯨ ꯍꯦꯟꯈ꯭ꯔꯦ ꯊꯤꯡꯉꯥꯎ ꯂꯩꯉꯥꯎ ꯄꯪꯂꯩ ꯂꯩꯖꯕꯤ ꯃꯍꯥꯛꯇꯣ ꯉꯁꯤꯗꯤ ꯑꯄꯥꯝꯕ ꯃꯁꯛ ꯈꯪꯂꯛꯂꯦ ꯅꯨꯡꯁꯤꯕ ꯍꯩꯔꯛꯂꯦ ꯊꯃꯣꯏꯗ ꯅꯨꯃꯤꯗꯥꯡꯅꯤ ꯁꯤꯡꯌꯥꯜꯒ ꯄꯣꯏꯔꯩꯒ ꯋꯥꯔꯤ ꯇꯧꯔꯤ ꯂꯩꯅꯥꯅ ꯁꯣꯝꯗ ꯃꯨꯠ ꯁꯥꯒꯠꯆꯔꯤ ꯅꯣꯛꯐꯩ ꯅꯣꯛꯐꯩꯒ ꯇꯧꯗꯨꯅ ꯃꯨꯔꯨ ꯃꯨꯔꯨꯒ ꯁꯣꯜꯂꯤ ꯄꯣꯠꯅꯤ ꯃꯥꯒꯤ ꯅꯨꯄꯥ ꯈꯨꯊꯣꯛꯇꯣ ꯋꯥ ꯑꯩ ꯍꯟꯖꯤꯜꯂꯛꯇꯕꯒꯤ ꯑꯩꯈꯣꯏ ꯊꯥꯅꯒ ꯂꯥꯛꯇꯕꯤ ꯃꯥ ꯑꯣꯏꯅꯒ ꯂꯥꯛꯑꯦ ꯍꯥꯏꯕ ꯃꯥꯒꯤꯗꯣ ꯑꯩ ꯅꯨꯡꯁꯤꯔꯤ ꯖꯥꯠꯂꯥ ꯑꯁ ꯈꯪꯗꯦꯗ ꯑꯗꯨꯏꯁꯨ ꯑꯩꯗꯤ ꯅꯨꯡꯁꯤꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯨꯔꯥꯟꯕꯤꯗꯧꯅ ꯀꯥꯗꯨꯗꯒꯤ ꯑꯃꯨꯛ ꯆꯦꯟꯊꯣꯔꯛꯂꯤ ꯑꯗꯨꯒ ꯄꯣꯏꯔꯩꯒꯤ ꯀꯥ ꯃꯄꯥꯗꯨꯗ ꯆꯞ ꯑꯃꯨꯛ ꯂꯦꯞꯄꯤ ꯊꯣꯡ ꯍꯥꯡꯕ꯭ꯔꯥ ꯂꯣꯟꯕ꯭ꯔꯥ ꯌꯦꯡꯉꯤ ꯑꯗꯨꯁꯨ ꯂꯣꯜꯂꯝꯃꯤ ꯂꯩꯅꯥ ꯊꯣꯡꯗꯨꯗ ꯃꯅꯥꯗꯣ ꯅꯞꯁꯤꯟꯗꯨꯅ ꯃꯅꯨꯡꯗ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯤ ꯐꯣꯟꯗꯒꯤ ꯉꯥꯡꯂꯛꯄꯗꯤ ꯇꯥꯗꯦ ꯄꯣꯏꯔꯩꯅ ꯉꯥꯡꯕꯗꯤ ꯇꯥꯏ ꯉꯁꯥꯏꯗꯤ ꯏꯆꯜ ꯁꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯩ ꯂꯩꯇ꯭ꯔꯁꯨ ꯃꯣꯏ ꯃꯅꯝꯃꯅ ꯌꯥꯝ ꯇꯣꯏꯅ ꯌꯦꯡꯕꯤ ꯍꯥꯏꯔꯛꯏ ꯐꯣꯟꯗꯒꯤ ꯀꯔꯤ ꯍꯥꯏꯔꯛꯄꯅꯣ ꯈꯪꯗꯦ ꯄꯣꯏꯔꯩ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯍꯣ ꯃꯣꯏ ꯃꯅꯝꯃ ꯑꯀꯦꯕꯤ ꯂꯩꯅꯥ ꯃꯃꯥꯏꯗꯨ ꯁꯨꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯁꯤꯟꯈꯤ ꯑꯗꯨꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯃꯣꯏ ꯃꯅꯝꯃ ꯀꯥꯏꯅ ꯑꯩꯅ ꯀꯩꯅꯣ ꯃꯗꯨꯗꯤ ꯈꯪꯉꯤ ꯑꯥꯗꯒ ꯁꯨꯛꯆꯠ ꯆꯠꯂꯂꯣꯏꯕ ꯌꯣꯡꯀꯣꯃ ꯁꯨꯛ ꯐꯥꯖꯤꯜꯂꯒ ꯊꯝꯃꯗꯧꯅꯦꯕ ꯑꯩꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯐꯠ ꯆꯣꯡꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯦ ꯊꯔꯛꯀꯤ ꯐꯤꯕꯝ ꯂꯨꯁꯤꯜꯂꯛꯄꯅ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯒ ꯑꯣꯏꯔꯦ ꯃꯄꯥꯟꯗ ꯄꯨꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ ꯂꯩꯅꯥ ꯐꯤꯔꯣꯜꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯅ ꯋꯥ ꯉꯥꯡꯕꯁꯨ ꯂꯦꯞꯇꯦ ꯅꯣꯏ ꯂꯩꯇ꯭ꯔꯗꯤ ꯑꯩꯁꯨ ꯌꯨꯝꯗ ꯂꯩꯔꯨꯕ ꯇꯥꯕꯅꯤꯅꯦ ꯄꯣꯏꯔꯩꯅ ꯂꯩꯔꯨꯅꯨꯗ ꯅꯊꯟ ꯂꯩꯌꯨ ꯀꯩꯅꯣ ꯁꯤꯗ ꯅꯪꯒ ꯂꯩꯁꯤ ꯃꯁꯜꯒꯤ ꯋꯥꯉꯥꯡꯗꯨꯗ ꯕꯤꯁꯟ ꯃꯇꯤꯟꯗꯨ ꯈꯪꯉꯥ ꯍꯥꯏ ꯄꯣꯏꯔꯩꯗꯤ ꯀꯩꯁꯨ ꯀꯟꯅ ꯅꯣꯛꯇꯨꯅ ꯑꯩꯈꯣꯏꯗꯤ ꯏꯃꯥ ꯂꯥꯌꯦꯡꯕ ꯆꯠꯆꯗꯧꯔꯤ ꯁꯪꯖꯗꯕꯗꯣ ꯕꯤꯁꯟꯅ ꯂꯩꯅꯥ ꯅꯪ ꯊꯣꯛꯈ꯭ꯔꯣ ꯀꯩꯒꯤꯅꯣ ꯗꯗꯥ ꯑꯩ ꯁꯣꯔ ꯐꯨꯟꯗꯧꯔꯤ ꯅꯪ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯣꯆꯣ ꯁꯣꯔ ꯐꯨꯜꯂꯗꯤ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯂꯩꯔꯨꯆꯣ ꯃꯕꯨꯡ ꯃꯆꯜꯒꯤ ꯋꯥꯔꯤꯗꯨꯗ ꯄꯣꯏꯔꯩꯁꯨ ꯌꯥꯎꯁꯤꯜꯂꯛꯏ ꯑꯗꯨ ꯑꯣꯏꯒꯅ ꯑꯩ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯣ ꯂꯩꯅꯥꯅ ꯐꯠ ꯈꯨꯝꯂꯛꯏ ꯅꯪꯗꯤ ꯌꯥꯗꯦ ꯕꯤꯁꯟ ꯃꯇꯤꯟꯗꯨ ꯈꯪꯉꯥ ꯍꯥꯏꯔꯛꯏ ꯃꯁꯜꯒꯤ ꯃꯇꯧ ꯃꯨꯟꯅ ꯈꯪꯕ ꯃꯍꯥꯛꯅꯤ ꯃꯁꯜꯅ ꯄꯣꯏꯔꯩꯕꯨ ꯅꯨꯡꯁꯤꯕꯗꯨꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤ ꯕꯤꯁꯟ ꯑꯗꯨꯅ ꯋꯥꯔꯤꯗꯨ ꯊꯩꯗꯣꯔꯛꯏ ꯏꯇꯥꯎ ꯀꯩꯗꯧꯉꯩꯅꯣ ꯑꯩꯈꯣꯏꯅ ꯆꯠꯇꯣꯏꯁꯤꯕꯣ ꯍꯌꯦꯡꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏꯗꯁꯨ ꯌꯥꯎꯗꯣꯏꯔꯦ ꯍꯥꯏꯁꯦ ꯕꯤꯁꯟꯅ ꯌꯥꯎꯗ꯭ꯔꯗꯤ ꯀꯩꯅꯣ ꯈꯔ ꯀꯣꯏꯊꯔꯨꯒꯦ ꯅꯕꯨꯡ ꯍꯣꯏ ꯀꯣꯏꯌꯨ ꯆꯨꯖꯥꯛ ꯌꯣꯟꯕꯤ ꯑꯃꯗꯤ ꯐꯪꯕ ꯑꯣꯏꯖꯧꯀꯣꯅ ꯇꯟꯖꯥꯗꯨꯗ ꯄꯣꯏꯔꯩꯒꯤ ꯐꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯏ ꯄꯣꯏꯔꯩ ꯑꯅꯤꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯗꯨꯅ ꯊꯣꯛꯈ꯭ꯔꯤꯕ ꯄꯣꯏꯔꯩꯗꯨ ꯌꯦꯡꯗꯨꯅ ꯃꯆꯜ ꯈꯛꯇꯃꯨꯛ ꯇꯥꯅꯕ ꯃꯑꯣꯡꯗ ꯕꯤꯁꯟꯅ ꯎꯔꯦꯗꯅ ꯀꯩꯅꯣ ꯊꯣꯛꯈ꯭ꯔꯤꯁꯦ ꯀꯣꯜ ꯇꯧꯔꯛꯄꯒꯤ ꯀꯅꯥꯅꯣ ꯃꯣꯏ ꯀꯩꯅꯣꯗꯤ ꯀꯩꯅꯣ ꯑꯣ ꯃꯣꯏꯒꯤꯅꯦ ꯁꯝꯊꯤꯡ ꯂꯩꯅꯥꯗꯨ ꯀꯩꯁꯨ ꯈꯨꯝꯗꯕꯤ ꯃꯁꯤꯟꯗꯨ ꯄꯩꯊꯣꯛꯂꯒ ꯂꯩꯈꯤ ꯅꯨꯃꯤꯗꯥꯡꯗꯨꯁꯨ ꯃꯌꯥꯝꯗꯨ ꯃꯔꯥꯡ ꯇꯧꯔꯤ ꯂꯩꯅꯥꯗꯤ ꯃꯇꯝ ꯈꯔ ꯄꯣꯏꯔꯩꯕꯨ ꯎꯔꯣꯏ ꯈꯟꯕꯗ ꯕꯤꯠ ꯂꯩꯇ꯭ꯔꯕꯅꯤ ꯆꯥꯛ ꯊꯣꯡꯂꯤꯅꯤ ꯀꯥꯏꯅꯒ ꯇꯧꯔꯤꯕꯗꯨꯁꯨ ꯃꯥꯅ ꯆꯪꯅ ꯇꯧꯕ ꯅꯠꯇꯦ ꯃꯥꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯄꯣꯏꯔꯩꯁꯨ ꯀꯤꯆꯟꯗ ꯆꯪꯉꯛꯇꯨꯅ ꯀꯩꯅꯣ ꯃꯪꯉ ꯂꯩꯗꯨꯅ ꯂꯩꯅꯥ ꯈꯨꯝꯗꯦ ꯄꯣꯏꯔꯩ ꯑꯃꯨꯛꯁꯨ ꯍꯪꯂꯛꯏ ꯂꯩꯅꯥ ꯍꯩꯃꯥ ꯅꯁꯥ ꯉꯝꯗ꯭ꯔꯕꯣ ꯅꯪꯕꯣ ꯂꯩꯅꯥ
amta tumi layuda matha yam sari jani ko e kaigi matha no nang sai du bo ha mangi si kaigi no haibani se hairu si ibung leri si di leina do insang thong lambadagi khabayu kai bo tawduna ho nangi matha ni aina sari si poire tungrum da khajik hali noksu no I matawduda ai mata ma ge ngang ni sunu subur su da ngawbra ngawda pura berani kuna kai ngawda ba ngawi ne gi si ngawri ba khanga ba ngawri ba leina nangbu lai gok no brami lai ne ti ong nari si nupa ni aina ong ai se nupa ni aduna ngawri ba poire phagi dawduna ais angang si wakhal lam lak malida leina poire da fairap yengduna da poire nangse gen asu yam tadri si kai gino kana hainu ne adi waduna bo aina haisi tadra poire wakhal da tumin khali kai ngang no musibo aise phana sathi brana khan mani ikhoi kapsit pidi aina da lawhat bada kapani aduga siangang sida engon do thap taw le aduni yong leina musu law khalai tadra haibani aina haisia tai ge tagong ka si gai dore oi bema nang sibu kamai gang si ke sini he sida khiroi ko ai nupi nga nga thi dana khara le jaki ke adai namai thajilani haiba kausi lawrona kizareda ani tuda kisanda alumna wari sanaram libadu ubada masalgi magu sapsana khangba bisandi sangsinba phongam jade ingaw ngaw sabi masalna law khongdana tarambaduda haiba yaba yadaba waloina hairamnadra haina ikaibiga tawkhri bungmadi leina mokhanga metana dapoire nang neise kai oina ugeba ha sengna hayo semta nang oina dum ui kaino aina haidi karamba mit yengna yengge haiba poire leina dai fe yengduna sumaina sum yeng kaino paina su yenge sumna su yenge kadorage asikwa dupa phui de leide kwa tanjaduda misana thongjin leiribadu poireina su uraduna bai kaino doi leidubo amta tu lause leina dai ha tawrebi misan su upai leita changaktuna kari tawnu noyeni kaino dada mi nu papa khangsiga kari tawduri geibo chakhumsida misan ipangpangna o poireina ya je nupa nasan nupi ne soi phubiri nangamaibo angang yu lezani ko akhoi da khakta natte nang suni imai kai gi mai namai kapsi lawra imai chana de ngonda hoi suisi maramok pini chalti hayeng halakpuda ne homi mayam lerake hayeng nang luhongbuda so on put mayam happy duni se hairam duna poire du fat thokri leina di proprok sa ka yeng hori luhongbuda on put happy ni kai ngasi ne aina sauradi ko extension duni yong ko bisan khasi khawdem duna isel khoidi sarok sanga banina mabung ama leri kaise mi oina ubi ponte ne as kawbai mi ba kawni dada kaino amta haina biyo bisan gakna kaino aise da poi reisi chathoi adubu nabung dai ba waro yam pa me bada amta haina wo aina kapaga leidi dada nang nungai roida leina nang se phar yam ta dori chak to prap loisilo hairam duna bisan su thoki leina di murum son khai chak to loisil hauri mathangi ayuktani som singel hoyum lomdani kuirabagi matong sida itha thajadana chanu sulaklami singel ikada mamanabi ani du phamduna wari tawri chanuna baudi phauna dro phauni du budi karam kan laktoiba atudi khangdi ibe mananga ma khangni tawlaradi ne marhaina nupi puraga laksa sani ko singel suk tok tuna as adu maina bhajilakanu ko aisum kapningak tawreba kapning nakpanati kaptanaba siksinjo haiba khangaba nahansu nupi na pon paire daine hoi ai kaidau duino khangdi tamja busu ai diam thajabani mane ngode kai sumina moi tamsa ki thamoi do ai phasana khangeba hoi noina bune adumai lepnaradi yam phaise ado
ꯑꯩꯒꯤ ꯋꯥꯗꯤ ꯆꯦꯛꯁꯤꯟꯗꯕꯁꯤ ꯂꯩꯔꯦꯀꯣ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯆꯅꯨꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯁꯣꯝꯗ ꯄꯥꯟꯊꯣꯏ ꯂꯥꯏꯔꯤꯛ ꯄꯥꯐꯝꯗꯨꯗ ꯇꯨꯃꯤꯟ ꯐꯝꯂꯤ꯫ ꯆꯥꯛꯈꯨꯝꯗ ꯀꯣꯜ ꯂꯥꯛꯄꯒꯤ ꯃꯈꯣꯜꯁꯨ ꯇꯥꯏ꯫ ꯄꯤꯕꯥꯅ ꯀꯣꯜꯗꯨ ꯄꯤꯛ ꯑꯞ ꯇꯧꯗꯨꯅ "ꯍꯜꯂꯣ ꯇꯣꯝꯕ", ꯐꯣꯟꯗꯒꯤ ꯄꯣꯏꯔꯩꯅ "ꯇꯝꯆꯧ, ꯁꯅꯥꯗꯨꯕꯨ ꯆꯥꯛ ꯆꯥꯈ꯭ꯔꯕ꯭ꯔꯣ?" ꯃꯕꯨꯡꯅ ꯑꯇꯣꯝꯕ ꯍꯥꯏꯈꯤꯕꯗꯨꯗ ꯄꯥꯟꯊꯣꯏ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ "ꯅꯪꯍꯧꯔꯤ ꯃꯇꯥꯀꯣ, ꯇꯥꯃꯣꯆꯥꯔꯣ ꯐꯣꯟ ꯇꯧꯔꯛꯏꯗꯣ?" ꯃꯆꯜꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯒ ꯑꯁꯣꯝꯗꯁꯨ ꯄꯣꯏꯔꯩ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯄꯤꯕꯥ ꯃꯆꯜꯗ ꯐꯣꯟꯗꯨ ꯄꯤꯗꯨꯅ "ꯁꯤꯁꯦ ꯅꯪ ꯄꯥꯏꯔꯒꯅꯦ ꯀꯅꯥꯅꯣ ꯍꯪꯉꯣ." ꯄꯥꯟꯊꯣꯏ ꯐꯣꯟꯗꯨ ꯂꯧꯏ ꯑꯗꯨꯒ ꯃꯥꯒꯤ ꯁ꯭ꯇꯗꯤ ꯔꯨꯝꯗ ꯂꯥꯛꯇꯨꯅ ꯐꯝꯊꯩ ꯑꯗꯨꯒ ꯐꯣꯟꯗꯨ ꯃꯅꯥꯀꯣꯡꯗ ꯅꯞꯁꯤꯟꯗꯨꯅ "ꯍꯜꯂꯣ ꯇꯥꯃꯣꯆꯥ, ꯍꯥꯎꯅꯦ ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯕꯣ?" ꯆꯥꯗ꯭ꯔꯤ, ꯑꯩ ꯆꯥꯔꯣꯏ, ꯆꯥꯅꯤꯡꯗꯦ." "ꯀꯩꯒꯤ? ꯈꯔ ꯆꯥꯗ꯭ꯔꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏꯀꯣ." "ꯇꯥꯃꯆꯥꯗꯤ ꯂꯥꯛꯁꯨ ꯂꯥꯛꯇꯦ." ꯂꯥꯛꯑꯗꯕꯅꯤ, ꯑꯗꯣ ꯅꯪ ꯆꯥꯛꯇꯤ ꯈꯤꯇꯪ ꯆꯥꯎꯀꯣ." "ꯅꯦ ꯑꯗꯨꯗꯤ ꯅꯨꯡꯇꯤꯒꯤ ꯆꯥꯛ ꯆꯥꯎꯅ ꯀꯣꯜ ꯇꯧꯔꯛꯎꯀꯣ." "ꯇꯧꯔꯛꯀꯅꯤ, ꯑꯗꯣ ꯇꯥꯃꯆꯥꯁꯦ ꯑꯥꯎꯠꯁꯥꯏꯗꯇ ꯆꯠꯇꯣꯏꯅꯦ, ꯁꯅꯥꯒꯤ ꯀꯩ ꯂꯩꯔꯣꯕ?" "ꯈꯪꯗꯦ, ꯅꯪꯅ ꯑꯄꯥꯝꯕ." "ꯂꯥꯏꯔꯤꯛ ꯄꯥꯕ꯭ꯔꯣ?" "ꯄꯥꯏ." "ꯃꯔꯝ ꯃꯣꯛꯏꯕ꯭ꯔꯣ?" "ꯃꯣꯛꯏꯅ." "ꯑꯗꯨꯝ ꯃꯣꯛꯑꯝꯃꯨꯀꯣ ꯇꯥꯃꯆꯥ ꯂꯥꯛꯇ꯭ꯔꯤꯐꯥꯎ." "ꯑꯗꯣ ꯇꯥꯃꯆꯥ ꯅꯪ ꯊꯨꯅ ꯂꯥꯛꯎꯀꯣ." ꯂꯥꯛꯇꯣꯏꯅꯦꯕ, ꯑꯗꯣ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯗꯣ ꯆꯥꯛ ꯈꯤꯇꯪ ꯆꯥꯊꯣꯛꯎꯔꯣ꯫ ꯏꯆꯜ ꯁꯅꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ꯫ ꯇꯥꯃꯆꯥ ꯊꯝꯃꯒꯦꯀꯣ." "ꯑꯗꯣ ꯇꯥꯃꯣꯆꯥ ꯍꯌꯦꯡꯁꯨ ꯇꯧꯔꯛꯎꯀꯣ." "ꯍꯣꯏ, ꯒꯨꯗ ꯅꯥꯏꯠ."